Jiribam Police na laukat kiba drug kamari lainana FIR amaga mari lainana Jiribam Police na Rohim Mia Kauba Achaoba drug supplier ama West Bengal gi Malda dagi Phagatpa Ngamle hairi. Jiribam Police na fongdok rakibagi matung ina Jiribam Police na laukiba FIR case amagi matung ina makhata na tijinbagi thabak chatharakpada drug karbarda chawna chena bani haiba Rohim Mia Kauba Achaoba drug supplier ama West Bengal gi Malda da leire haibagi akaknaba pau ama fangki madugi matung ina West Bengal gi Gazol police station na mateng pangduna state adugi Kadubari manakta leiba Gazol Junction da operation chathaki maduda mafam aduda leiba Jaysri Lota Red chathabada Malda district ki Kaliachak police station na konba Bara Masjid manaki Sasani dagi Rohim Mia hairiba Kingpin drug supplier asi tha asigi haukiba tang tarukta Phagatpa ngamkhibani hairi. Rohim Mia bu Chief Judicial Magistrate Malda gi court puthoklaba matung numit marini gi transit remand lauthaduna Judicial Magistrate First Class Jiribam gi court ta puthoknanaba Jiribam da purakre hairi.